Ngara numida waira phokhiba Kangleipak Meragi pause degi maruiba pau khara khagasiraga miyamda khudo tamjige Sapre administration taduna Manipur da chatharak libe irang asida imasingi thongna adu utpa matam yawrakle member Federation of Civil Society Working Committee Women Wings na sendana hayeng kono mamangda leiba Iroi Sema Sumang Lila Complex na hayeng pangthokadoriba nupiral gi thoram asida Kanagumba miyoy natraga lup amata na ayepapiduna thingnaba hotnabiganu Manipur mache tana thugaraga Sapre administration taduna Manipur da matam sangna chatharak leba irang asida lamdam asigi ima oibi nupisingi thongna adu utpa matam yaure haina Post Working Committee Human Waste ki Chairman Laisram Memana Phongdokhrei wafam asi chahi khudingi December 12 da pangthokliba nupiral thoramga mari lenana ngasi phongna sinduna Iroi Sema Sanglenda Pangthokhiba paugi mifam amada Laisram Memana Phongdol aduna makhata na hai hayeng Palace Compound da lariba Iroi Sema Sumang Lilada phongna sinduna nupiral gi thoram asi pangthokani masida Manipur gi miyamna saruk yabiyu Manipur da haujik thoklibe irang haibadi Manipur gi apumgi saktam thugainaba honarakliba asida Manipur da lariba nupi oibi imasingna amato oina thongna pangal sagatuna lafam thokpa thawdang adut lawba matam yaure haire mahakna makhata na hai haukiba thawdok kaya da lamdam chigi imasingna lawramba thawdang adu singthaba oina hotnabada haye pangthokadariba nupiral gi thoram asina Azabo khongthang ama oigani asigumba maru oiba thoram asi pangthokpada lamdam asida lairiba miyamna saruk yabiduna miyamgi oiba phirepsing lominasi haiki makha tarakpo oina editorial gi pauda miyamna khudo tamjike Kuki MLA tarana Manipur thugana ba phongna khongjang changsilakpada lengang karigi tumina lairibano Manipur lengang sasan tawboda yawminariba Kuki MLA tarana Manipur dagi tungamba kuki singi oiba Sapre administration gi demand tawtuna matam kayagi mamangdagi yamna phongna khongjang changsilaklaba fawba Manipur thugaina ba honarakliba aphongmo yekna ba oiriba kuki MLA sing asida Manipur lengana karigumba ain gi oiba thaba amata lakhatana lairiba asi karigeno thong asi Manipur thugaina ba honariba kuki MLA singi khongjang asida Manipur lengana phongna sawalabra haibagi wahang amalakle yamna ngaklibade Manipur gi BJP lenga asigi luchingbo oriba Chief Minister masamangna lenga asida Cabinet Minister oina hapkiba kuki MLA ani na luchingduna Manipur gi apambagi saktam thugaraga Sapre administration tambagi khongjang sangsilakle haiba khangna makhoi gi mathakta karigumba thaba amata lokhatpa ngamdriba asine Minister ama hapa amasung nokthokpa haiba se Chief Minister makhuta laibane adubu Manipur thugaina ba honarakliba Cabinet Minister anibo Hauju Paba Chief Minister na koitha thadokuna thamlaga Manipur thugaina bagi thaba asi makhata na changsil haliba asi karigino haiba sine Chief Minister haiba Chief Minister singi mako oibadagi Chief Minister oiribane Chief Minister na luchinglaga Cabinet Minister oiba singi marakta masagi mathau masa pangthokuna ifongfongna Manipur thugaina bagi khongjang changsilakle haiba khanglabadi Chief Minister na thongna phana makhoigi mathakta ain go oiba thabok lakhot kadabane Hiram asigi matangda Barat lengangna su Manipur thugaina ba honarakliba Cabinet Minister ani yauna kuki MLA tara asigi mathakta hauju phawba ain goiba thaba amata lokhatana lairiba asi khwaidagi angakpa haibadu oiri masina BJP haiba political party asi khwaidagi tamjaninga oiba asumba asingbada yumpham oiduna apumba Barat amagi damakta thabak tawpani haiba adu ona tainana uhallei ngarang maksu Barat ki konung oiriba Delhi Jantra Mantrada Kuki MLA tarana achawa thodang lawduna makhoigi taliba Sapre administration asi pigadavane achumba khongthang ne hajuna waka khongjang changsingki hariba khongjang asi arama khongjang ne hajuna makhoigi mathakta Barat lengangna su karigomba ain gi oiba thaba amata lokhodana haujuk phawba thadoktuna thamliba haibase Manipur thugaina ba honariba miyoi singbu sawatkani haibada haimamba thokloi haina khalli Amaramda Manipur gi tunga ma political sing amade India Brock Manipur na Delhi gi Jantra Mantrada waka khongjang changsinghiba adude Manipur gi apambagi saktam kaiba yaroi haiba Manipur thugaina ba honareba singi mathakda ain go eba charakpi gadavane haiba yumphamda niyom chumna changsingkhibane asiguma khongjang asi Barat lenga amadi Manipur lenga na mapumphana sagapam thokpane maramdi Manipur thugaina ba honaba haibase apunba Barat ki saktam thugaina ba honabaga chap manai Haujik Manipur thugaina ba honariba aphongba yeknaba singadu
Kanano haibadu kuki MLA asini haibase Manipur lenga amasung Bharat lenga anina masak muna khangle. Adubu Manipur thugaina bahonariba miyoising masak khanglaga karigidamakta makhoigi mathakta Bharat lengakna amadi Bharat ki miyamna pifam thokpa chairak adu piduna laithokliबनो haibasine. Ahanba Chief Minister na pamjaba mahaki Cabinet Minister oina hapkiba kuki MLA ani adu makhoina luchingduna Manipur thugaina bahonaragle haiba hek khangbaga Minister famdagi lauthokna achumba thabak Manipur bu kanba pamba Chief Minister ne haiba adu hana thabang upam thokpani haina khalli asumna Manipur miyamna tawhaniba thaba adu Manipur lengaki luchingba oiriba CM na taroktaba sida asuki matik thamoi sokpa haibadu oiri maram aduna hauzik Manipur da thokliba kalup anigi sathiraba lala se loisinaba Bharat lenga amasi Manipur lenga na mayek sengba thaba adu lakhote haiba se ipong na takle serak sida Manipur lenga na su Manipur da thokliba lala se loisinaba Manipur gi Chief Minister na luchingduna atai MLA Minister sing amato oina tasing khomjinduna apumbagi pangal thongna adu amato oina sagatuna Bharat ki Prime Minister na chingbada ngasi phawba karigumba wafam amata haijaba ngamdana leiriba asi yamna chumdei masina takpadi mamingtagi oina leiba Manipur lenga angni haibado iseng na takle maduna hauzik Manipur gi lenga angloisingna lenga angloi amamam oibagi Bharat Constitution piriba mathau mangam adu khangna Manipur thugaina bahotnariba apongba yeknabasing asigi mathakta lakhapam thokpa ain gi oiba thaba adu chap chana lakhatuna kanpham thoi makha tarapa pauda Security Force na operation sathavada khulai kya fagatlei Security Force ki kanguna Manipur gi sing amasung tampaki mapamsingda combing operation leptana chatharakle operation asigi manung chana Kampokpi Police Station konba tingkhai khulenda Security Force na ngarang operation chathaba matamda lotuna thamlamba khusu khulai kaya phagapangamle haire police tagi phangba paugi matung inna phagapangam khraba khulai singa dude 9mm GMG ama magazine ama single ball sniper rifles ama 9mm pistol ama magazine ama 36 hand grenade ama twist launcher ani live round immunizer ani radio set ama phagatke Pagalaba polam sing adu Kampokpi Police Station na khusina khare haire makha tarapa pauda BJP MLA taret ki mathakta wakat kongba khirti lekai de laiba naharolam jing mairage advisor amasung president na khoyek piduna ngasi BJP Manipur Pradesh ki president da party asigi minister ani yauna MLA manga ki mathakta makhoina Zalengam homeland ki demand toropgi damak disciplinary action lakhapiyo haina ai becharo ama pisingkhre makha tarapa pauda Imphal Pangai Lambi thinglagani mari leinaba lenga ki authorities singna thausaraktabadagi tha asigi taragatare ki Imphal Pangai Lambi matang kaktana thingjilagani haina Imphal Pangai Road Joint Department Committee gi campaigner phongdorakle